Lengsin bersimaya mangang pakhangna taram okchari ngasi amuk breaking bad ki anau episode amamong pudun lakchari mamangi episode ta heng amadi Walter makoi ani gas ki sikan pham amada chachi haiduna plan tokhi adubu Walter na masangam te hajine duna nongmudi ni thokhi charaga sida gas ki pham adu daleriba met amadi atai lona yadba pochai sing ado mapam chana hongdokre matam amada Skyler ga aron balami da chaminaramba te ngasi di income tax department da toliba pesa sing mangam dabadagi Skyler yauna te amadi makoi ani matha sarami Mike Amarodana, cartel na gas ki gang the attack torpa lepide, Maramaduna gas, cartel Mukuta Maitiki, Maramaduna gas, cartel na Pamliba, Walter na Metsumuki formula Amati, Method Singado, Piraki Haduna Yarami, Maramaduna, Jeshibu cartel Manakta, Chananaba, gas na hierarchy, Adubu, Walter na Mana Habiade Haduna Jeshida, Metsumba Tapikide, Masimahuta, Jeshi. Nang esina piktana yauba plastic barrel amagi manungda sina hala u haiduna haiki wari makham taminarsi episode 43 and 44 ahan basinda Mike Jesse amadi gas makhoi uhum cartel gi manakta chananabagi damakta lamhang amada makhoi bu lawbu lakadariba plane adu ngaiduna lerami Matangi sinda private plane manungda Jesse masada ipa pakhana phamlami chaning chamang tana leitaba matawdu ubada gas na hairi Jesse thabak se kaishu leba thabak nate nangna ilalena tawbang ngamudaba thabak ni asomdane Skyler na Walter da call tawi adu hairi Walter ngasi se Walter Junior gi birthday nimit ni aidi nang ngata lakadra haina khalmani adubu nang laktrabani na Walter Junior gi gift ase ai tumda pirage haduna hairami Tanza sida Walter Junior su tumba hawatuna thorei Skyler na hairi Walter Junior mapanda khabar lakpra yengu jo haduna Walter Junior su mapanda khabar loba laki adubu makhoi sumangda car anauba ma khamduna leibdu urami Skyler na nakandagi happy birthday haduna hairaki aduga hangai car si phajabra car si nangi damaktani Walter Junior na su phajai hairaki adubu maithongdudi iha haraute maramdi car adu mana pamba car natabanina Skyler na hairaki nang ngatang thauraga yingu ge habro car si test tawo oina Walter Junior na hairaki aidi yare da kona test torage aidi chapulame breakfast wena sembiru la o Matangi sinda sol Magi office da famduna yam matha sana lerami masang tumda masi yamna phattaba thabak ni hajuna murum sonduna lerami tanja sida sol gi assistant aduna hairi mapanda mi ma lagle nang na lakani haiba mi aduni sol hairi madu erabadi thajila o tet sol gi office da changlai adu hairi kai gino ai bu mpham asida kauri base aina pasa pusin khiba mi sing aduna engonda case talk paga lebra sol hairi madu gi nate aina nambu kauri base paun ngai taba amalai adu gi dabaktani te nangi naben thokpa nupi Bridget haibini pido mahak sire ten hairi Bridget haibini pidudi ai masakang dena sol na hairi kari wanu ne haisibo ai di noi ani se yana mari naba mi madure maramdi nangi naben Bridget na siba matamda magi leijaba pashan sha amadi manchang punmak nangi nafamda loina sinaramle maram maduna nangna phangba yaba paisa si lupa karo tara hengani asomdana cartel gi manakta chatkiba singdo cartel gi miyo singa thingnare adubu makhoi gi mamet pun singduna car amagi manungda cartel gi dona leriba mapam maduda purakhi mathangda makhoi humbu mamai mamet pun singduna cartel gi met sungpham mapam maduda puslakhi jesina mamet pangthokpa matamda cartel gi damakta met sungleba miyam singduna mabu question duna lebadu urami gas na hairi aidi don ladio go unaba lakpani madi kadai da lekhrabage cartel gi nupa man hairi nangna unadringai da nangna purakliba mi ase met sungba hai haiti habdo hana test tokigani me chungkhomda leramliba makok head cook hairage magi mamingse head cook aduna hairi noina purapuna pa do kanano nakanda leiba pa aduna me chungudoriba pa se jesini haduna masak talakhi head cook aduna yamna karemna duna hairi noina toriba se phagira mashi nupa sinabu kamdona me chungudoriba no ngasai dagi mayamna wari sanariba lon asi Spanish lon dani jesidi Spanish lon kemta khangdi maramuduna mahakti tumina lepduna chagau yengduna lerami Jesse matawsida gas na hairi nupa asina nangbu met chungba haibra haiduna hangli Jesse chu ingang na hairi hai haina nakanda leriba cartel gi nupa aduna hairi yare haujikti ekhoi sakhanarabani na thabak haurasi gas na Jesse met chungba horo haiduna ingit tawrakhi Jesse su mana met chungba changadaba chemical amadi atete processing thiba horakhi aduga hairi phenolic acid kadai da lebage masing matungda head cook gas kana ha wari sanaraba matungda Jesse da hairi Jesse makoi gi phenolic acid se masana sunjai hai Jesse hairi akhoi gi acid ready made when season maram aduna aidi phenolic acid se saba haite makhoi ani gi matawsida head cook aduna hairi kari problem ne rabage
ꯒꯁꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯔꯦꯗꯤ ꯇꯧꯗꯨꯅ ꯊꯝꯂꯝꯗ꯭ꯔꯤꯕꯁꯦ ꯐꯤꯅꯣꯂꯤꯛ ꯑꯦꯁꯤꯗ ꯔꯦꯗꯤ ꯇꯧꯔꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯐꯥꯎ ꯁꯦꯝꯕ ꯍꯩꯒꯗꯕ ꯑꯦꯁꯤꯗꯅꯤ ꯏꯂꯥꯏ ꯂꯥꯏꯕ ꯑꯦꯁꯤꯗ ꯑꯃ ꯐꯥꯎ ꯁꯦꯝꯕ ꯍꯩꯇꯕ ꯑꯁꯤꯅ ꯀꯝꯗꯧꯅ ꯑꯩꯉꯣꯟꯗ ꯃꯦꯠ ꯁꯨꯡꯕ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯃꯦꯠ ꯁꯨꯡꯐꯝ ꯑꯁꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯂꯦꯕ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯑꯦꯁꯤꯗ ꯑꯃ ꯐꯥꯎ ꯁꯥꯕ ꯍꯩꯇꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯦꯠ ꯇꯥꯛꯄ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯦ ꯍꯥꯏꯕꯁꯦ ꯃꯤꯗꯨꯅ ꯉꯥꯡꯂꯤꯕ ꯂꯣꯟ ꯑꯗꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯖꯦꯁꯤꯁꯨ ꯃꯉꯣꯟꯗ ꯆꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯒꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯁꯄꯦꯅꯤꯁꯇ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯌꯨ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯃꯦꯠ ꯁꯨꯡꯕ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ ꯑꯆꯨꯝꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯥꯏꯔꯒ ꯖꯦꯁꯤꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯪꯂꯤꯁ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯌꯨ ꯖꯦꯁꯤꯅ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯑꯥꯔꯊ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯪꯂꯕꯗꯤ ꯑꯩꯅ ꯃꯦꯠ ꯁꯨꯡꯕꯗ ꯆꯪꯒꯗꯧꯔꯤꯕ ꯐꯤꯅꯥꯏꯂꯤꯇꯤꯛ ꯑꯦꯁꯤꯗ ꯑꯗꯨ ꯄꯨꯔꯛꯎ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯁꯪꯒꯅꯕ ꯃꯇꯧ ꯑꯁꯤꯗ ꯀꯥꯔꯇꯦꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯗ ꯀꯨꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤꯅ ꯄꯥꯝꯂꯤꯕ ꯐꯤꯅꯥꯏꯂꯤꯇꯤꯛ ꯑꯦꯁꯤꯗ ꯑꯁꯤ ꯁꯥꯕꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ ꯈꯔꯗꯤ ꯆꯪꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯁꯥꯕ ꯍꯧꯔꯨꯔꯣ ꯅꯪꯅ ꯑꯦꯁꯤꯗ ꯑꯗꯨ ꯁꯥꯔꯤꯉꯩꯗ ꯅꯪꯒꯤ ꯂꯦꯕ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯦ ꯑꯩ ꯍꯥꯏꯕꯤꯔꯝꯒꯦ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯂꯤꯕ ꯃꯦꯠꯁꯤꯡ ꯑꯁꯦ ꯁ꯭ꯇꯦꯟꯗꯔꯗ ꯑꯝꯇ ꯌꯥꯎꯗꯦ ꯀ꯭ꯋꯥꯂꯤꯇꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯁꯥꯅ ꯅꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯖꯦꯁꯤꯅ ꯍꯦꯗ ꯀꯨꯛ ꯑꯗꯨꯗ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯛꯄ ꯃꯇꯝꯗ ꯒꯁꯅ ꯖꯦꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯁꯨ ꯎꯔꯝꯃꯤ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏꯒꯤ ꯂꯦꯕ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯦ ꯆꯥꯝꯊꯣꯛꯄ ꯍꯧꯔꯣ ꯑꯃꯣꯠꯄ ꯑꯝꯇ ꯄꯥꯍꯟꯕ ꯌꯥꯔꯣꯏ ꯀꯦꯃꯤꯀꯦꯜ ꯃꯆꯦꯠ ꯑꯝꯇ ꯄꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯟꯇꯥꯃꯤꯅꯦꯁꯟ ꯊꯣꯛꯄ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯀꯟꯇꯥꯃꯤꯅꯦꯁꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯔꯣꯏ ꯈꯪꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯦꯠ ꯁꯨꯡꯕ ꯍꯧꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯦꯠ ꯁꯨꯡꯕ ꯍꯧꯈꯤꯔꯣꯏ ꯖꯦꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯣꯁ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯦꯠ ꯁꯨꯡꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕ ꯃꯤꯗꯣ ꯑꯩꯅꯤ ꯅꯪꯅ ꯍꯩꯇꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯗ ꯃꯣꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯑꯩꯗꯤ ꯉꯛꯏ ꯀꯝꯗꯧꯅ ꯅꯪꯒꯨꯝꯕ ꯁ꯭ꯇꯦꯟꯗꯔꯗ ꯌꯥꯎꯗꯕ ꯃꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯥꯔꯇꯦꯜ ꯑꯁꯤꯒꯤ ꯃꯦꯠ ꯁꯨꯡꯅꯕ ꯃꯤ ꯑꯣꯏꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯃꯦꯠ ꯁꯨꯡꯕ ꯇꯝꯒꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯈꯔꯒ ꯇꯧꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯇꯧ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁ꯭ꯋꯥꯏꯗ ꯀꯞꯄꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯖꯦꯁꯤꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤ ꯃꯥꯏꯛ ꯑꯃꯗꯤ ꯒꯁꯇꯤ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯝꯃꯤ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯖꯦꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯠ ꯁꯨꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯖꯦꯁꯤꯒꯤ ꯃꯦꯠ ꯑꯗꯨ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯁꯦꯝꯄꯜ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯦꯠ ꯑꯗꯨ ꯄꯣꯠꯌꯥꯟ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ ꯖꯦꯁꯤꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯁꯤ 96.2% ꯄꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯦꯠ 100ꯒꯤ ꯃꯅꯨꯡꯗ ꯄꯣꯠꯌꯥꯟ ꯌꯥꯎꯔꯤꯕꯁꯤ ꯁꯨꯞꯅꯒꯤ 3.5 ꯈꯛꯇꯅꯤ ꯋꯥꯜꯇꯔꯅ ꯁꯨꯡꯕ ꯃꯦꯠꯇꯤ 98% ꯄꯤꯌꯣꯔ ꯑꯣꯏ ꯑꯗꯨꯒ ꯒꯦꯜꯅ ꯁꯨꯡꯕ ꯃꯦꯠ ꯑꯗꯨꯅ 94% ꯄꯤꯌꯣꯔ ꯑꯣꯏꯈꯤꯕꯅꯤ ꯖꯦꯁꯤꯅ ꯁꯨꯡꯕ ꯃꯦꯠ ꯑꯁꯤ ꯄꯣꯠꯌꯥꯟ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯀꯥꯔꯇꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯐꯔꯦ ꯉꯁꯤꯁꯤꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯖꯦꯁꯤꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯗꯒꯤ ꯀꯥꯔꯇꯦꯜꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯗꯧꯅꯤ ꯖꯦꯁꯤꯅ ꯒꯁꯇ ꯏꯪꯉꯪ ꯉꯪꯅ ꯌꯦꯡꯉꯤ ꯒꯁꯁꯨ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯜ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅ ꯈꯔ ꯆꯤꯡꯅꯔꯣꯏꯗ꯭ꯔꯥ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯦꯠꯇ ꯋꯥꯜꯇꯔ ꯅꯕꯥꯅꯤꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯧꯖꯤꯛꯀꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯇꯦꯟꯅ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯆꯦꯟꯅꯔꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯁꯨ ꯆꯦꯟꯅꯒꯅꯤ ꯁꯣꯜꯅ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯈꯜ ꯇꯣꯉꯥꯜꯂꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯇꯣ ꯃꯤ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯦꯠꯀꯤ ꯕꯦꯡꯛ ꯗꯤꯇꯦꯜꯁ ꯑꯗꯨ ꯌꯦꯡꯂꯨꯏ ꯃꯥꯅ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔ ꯑꯃ ꯂꯩꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯑꯩ ꯊꯦꯡꯅꯩ ꯃꯥꯅ ꯀꯥꯔ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯣꯜꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯁ꯭ꯀꯥꯏꯂꯔꯗ ꯄꯤꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯆꯦ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯑꯃꯗꯤ ꯐꯥꯏꯟ ꯄꯤꯊꯣꯛꯅꯕ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯈꯤꯕ ꯄꯨꯡ 3 ꯐꯥꯎ ꯐꯥꯗ꯭ꯔꯤ ꯃꯥꯅ ꯀꯥꯔ ꯂꯩꯔꯤꯕꯁꯦ
ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯦꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯄꯩꯁꯥ ꯄꯤꯈꯨꯝꯁꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯥꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯥꯒꯤ ꯕꯥꯔꯗꯦꯗ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒ ꯐꯨꯅꯕꯒꯤ ꯑꯁꯣꯛꯄꯗꯨ ꯃꯆꯥ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯕꯁꯤꯡꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯐꯥꯎ ꯃꯤꯅꯝꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯃꯆꯤꯟ ꯊꯤꯕ ꯍꯧꯔꯛꯂꯦ ꯋꯥꯜꯇꯔ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯆꯤꯟꯗ ꯈꯛꯇ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯦꯠꯀꯤ ꯑꯣꯐꯤꯁꯇ ꯁ꯭ꯀꯥꯏꯂꯔ ꯂꯥꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯇꯦꯠ ꯀꯝꯗꯧꯔꯤꯕꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯍꯟꯗꯛ ꯗꯥꯎ ꯌꯥꯝꯅ ꯌꯥꯔꯤꯌꯦ ꯑꯩꯒꯤ ꯑꯣꯐꯤꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯅꯤ ꯀꯔꯕꯥꯔꯁꯨ ꯃꯈꯥ ꯆꯠꯊꯔꯒꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯅꯪꯒꯤ ꯃꯨꯠꯂꯨꯔꯕ ꯕꯤꯖꯤꯅꯦꯁ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯦ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯃꯗꯨꯅꯅꯤ ꯑꯩꯅ ꯀꯔꯕꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯕ ꯉꯝꯂꯤꯕꯁꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯍꯟꯕꯁꯦ ꯅꯪꯒꯤꯔꯥ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯕꯥꯔ ꯍꯧꯗꯣꯔꯕꯅꯤꯅ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯀꯥꯔ ꯑꯄꯠꯄ ꯑꯃ ꯊꯧꯗꯨꯅ ꯆꯠꯂꯕꯗꯤ ꯃꯤꯅ ꯎꯁꯤꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯁꯤ ꯀꯥꯔꯁꯦ ꯂꯧꯔꯤꯕꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯊꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯟꯀꯝ ꯇꯦꯛꯁꯇ ꯊꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯔꯝ ꯀꯥꯟꯗ ꯊꯤꯗꯣꯏꯅꯣ ꯑꯗꯨꯅ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯊꯤꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯦꯠ ꯃꯥꯅ ꯂꯦꯝꯅ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯎꯀꯤꯜ ꯑꯐꯕ ꯑꯃ ꯅꯦꯛꯂꯒ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯊꯤꯗꯅꯕ ꯀꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ ꯃꯔꯝꯗꯤ ꯅꯪꯅ ꯇꯦꯛꯁ ꯑꯁꯤ ꯊꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯇꯦꯛꯁ ꯑꯃꯗꯤ ꯐꯥꯏꯟ ꯑꯗꯨ ꯊꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯃꯁꯤ ꯑꯩꯒꯤ ꯄꯩꯁꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯉꯣꯟꯗꯒꯤ ꯋꯥꯕ ꯇꯥꯐꯝ ꯊꯣꯛꯇꯦ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯅꯪ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁ꯭ꯀꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯇꯦꯛꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯗꯣꯛꯈꯣ ꯊꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯊꯤꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯖꯦꯜꯗ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯐꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯊꯣꯡ ꯑꯃ ꯂꯩꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯊꯣꯡ ꯑꯗꯨꯗ ꯊꯣꯛꯄꯤꯈ꯭ꯔꯣ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯐꯅꯅꯕ ꯁꯤꯟꯖꯒꯦ ꯅꯪꯒꯤ ꯆꯠꯅꯐꯝ ꯂꯩꯇꯦ ꯁ꯭ꯀꯥꯏꯂꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯒꯙꯥ ꯅꯪꯒꯤ ꯀꯔꯣꯔ 10 ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄ ꯃꯥꯟꯕꯒꯦ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕꯅꯣ ꯅꯪꯒꯨꯝꯕ ꯃꯤ ꯅꯁꯥꯅ ꯇꯨꯡꯗꯒꯤ ꯈꯟꯕ ꯃꯤ ꯑꯃꯗꯕꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯒꯦ ꯇꯦꯠꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯁꯤ ꯅꯪꯅ ꯄꯤꯔꯛꯄ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯑꯁꯣꯝꯗꯅ ꯒꯁ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯣꯟ ꯏꯂꯥꯗꯤꯑꯣꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯗꯣꯟ ꯏꯂꯥꯗꯤꯑꯣ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯒꯁ ꯒꯨꯂꯤ ꯈꯔ ꯆꯥꯁꯤꯟꯈꯤ ꯖꯦꯁꯤꯅ ꯃꯥꯏꯛꯇ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯏꯛꯅ ꯖꯦꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯌꯨꯝꯗ ꯍꯟꯗꯕ ꯑꯃꯗꯤ ꯇꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯃꯊꯪꯁꯤꯗ ꯗꯣꯟ ꯏꯂꯥꯗꯤꯑꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯒꯦꯡ ꯂꯤꯗꯔꯁꯤꯡꯒ ꯄꯨꯟꯅ ꯒꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯏꯂꯥꯗꯤꯑꯣꯅ ꯒꯁꯇ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯒꯁ ꯅꯪ ꯅꯁꯥꯅꯇꯣꯝꯇ ꯄꯥꯞ ꯇꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯁꯅ ꯗꯣꯟ ꯏꯂꯥꯗꯤꯑꯣꯗ ꯅꯪꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯛꯂꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒꯁꯅ ꯖꯦꯁꯤꯗ ꯍꯥꯏ ꯗꯣꯟ ꯏꯂꯥꯗꯤꯑꯣ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯕꯣꯁ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯗꯣꯟ ꯏꯂꯥꯗꯤꯑꯣ ꯍꯥꯏꯅ ꯀꯧꯒꯅꯤ ꯗꯣꯟꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯍꯦꯗ ꯀꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤ ꯀꯩꯝꯇ ꯍꯩꯇꯕ ꯑꯉꯥꯡꯅꯤ ꯗꯣꯟꯅ ꯍꯥꯏꯔꯛꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕꯁꯨ ꯃꯋꯥ ꯀꯩꯝꯇ ꯂꯧꯗꯦ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯅꯉꯣꯟꯗꯒꯤ ꯃꯦꯠ ꯁꯨꯡꯕ ꯍꯩ ꯃꯔꯝ ꯑꯗꯨꯅ ꯍꯦꯗ ꯀꯨꯛ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯊꯧ ꯑꯁꯦ ꯖꯦꯁꯤꯕꯨ ꯁ꯭ꯄꯦꯅꯤꯁ ꯂꯣꯟ ꯇꯝꯕꯤꯕ ꯑꯁꯤꯅꯤ ꯑꯁꯤ ꯅꯠꯇꯕ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯊꯪꯗ ꯒꯁꯅ ꯗꯣꯟ ꯏꯂꯥꯗꯤꯑꯣꯗ ꯗꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯇꯥꯡꯕ ꯌꯨ ꯑꯃ ꯄꯤꯔꯝꯃꯤ ꯗꯣꯟ ꯑꯗꯨꯅ ꯃꯥꯒꯤ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯗ ꯌꯦꯡꯉꯤ ꯀꯥꯔꯇꯦꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯟꯅ ꯆꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯟꯅ ꯌꯨ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯗꯣꯟ ꯏꯂꯥꯗꯤꯑꯣꯅ ꯍꯥꯏꯔꯛꯏ ꯌꯨ ꯑꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯛꯃꯤꯟꯅꯒꯗꯧꯕ ꯄꯥꯝꯃꯨꯏꯗ ꯒꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯅ ꯗꯣꯟ ꯏꯂꯥꯗꯤꯑꯣꯗ ꯄꯤꯕ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜꯅꯤ ꯃꯌꯥꯝ ꯊꯛꯄ ꯊꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯗꯣꯟꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯟ ꯏꯂꯥꯗꯤꯑꯣꯅ ꯋꯦꯗꯤꯡ
waiter ani koksili adu hairi yu asi glass asida fajana hayu aduga kaigumba yu drop amatang manghallaba nakutto kele khangu wahai asi tabada waiter ani duna yamna kijana yu do glassing da hairami masigi matungda mafam aduda leiriba miyoi sing aduda glass amam pirami iladio amadi gasu thananaba yu singlo cheers tonarami adubu iladio amadi magi cartel gi miyoi singdi yu thakte iladio na gasta munna yengduna lerami iladio na haning libase kari wano haiba gasu khangi maram aduna gas na ihan hana yu adu thakki gas na purakpa yu adu thakpada gas ta kashu tawtre khanglaba matungda iladio amadi magi cartel gi miyoi sing aduna yamna harauna yu thakduna lerami masig matungda mafam aduda yu amadi nisha marang kaina nupi sinyauna party tawduna lerami asomdana iladio na tuminna famduna leriba gas ki manakta changlai adu hairi gas aina nongonda tokhiba thabak singdo aina saubi tawbunatte taseng harabada gas nangse sahi kun kuningi nangse nasana nasa kanano haiba nasagi status kauthopugum tawi maram aduna nangse kanano nang kada degi horakpano haiba se nongonda amumu khanganba mathau tai masigi damakta nang engonda sawganu masidi karbarni personal oina loganu haina yam usitana hairakhi gas magi manau pa hatkiba mafam asida mabu kauduna hanjin ikai piba asida mahak kesu tawba ngamdaba yamna tolaba mi amagumna leikhi yamna wana changna khangki gas ayamta wasunda chaluge hajuna hogali adubu iladio harai nangna tumna chatpa yaroi hajuna magi manakta lerambanu pa mabu gas ki matung inaduna chathankhi wasum manungda gas na ngasai thakiba yusing ado othoknaba makhanawda makhut sindinduna othoknaba hondarami aduga mana thakiba yusing do loina othokki asomdana iladio na mana pairiba jurup ado makhuttagi ikhang khangawdana takhi iladio na mamai leithorappa matamda magi cartel gi miyosing ado amamam to ina lemaida turakhi iladio su matumda lepa ngamdabadagi table amada tusinki matawasida iladio gi bodyguard aduna iladio gi manakta chensilakhi adubu tanja khanglaba mic na manakta chensindu iladio gi bodyguard adugi makhorida wire na laksinduna thamnami asomdana gas na wastum gi tholokpa matamda magi matung inarappa nupado siduna lerame gas iladio na leriba mafam adu dalaki gas na iladio gi manakta chenglakhi mabu ubada iladio na yamna sauna jerakhi gas halagi hajuna gas ki manakta changsilakhi adu balance puba ngamdabadagi manakta leriba pool aduda iladio tashinki Jarak asida mic na jesida laurai nongmai ama khullu aduga na sanga thongnaba sem saw mi myam laklagani nongmai kamna ready da leiro masi matungda mic na iladio gi ngaksamda siba cartel gi doni masak tagliba lik adu iladio gi hakchang dagi thadatuna lauthoi gas su hu yawba yu thaklubani na masa matungda lepa ngamdaduna table amada tusinki tanja asida imungda leiriba cartel gi khongbi khonong sing aduna nongmai paiduna chokpa horakki gas na alaiba pangal thona sijina duna laurai noigi don iladio amadi magi makhata ba drug dealer loina makshire ngasidi noigi cartel se aina muthale maramaduna noigi khoiga phunabagi mathau tade imung asida leiriba sana lupa car paisa amadi nokoina pamba potche ching loina puduna naimda chachakro masina tre haraga ekhoiga mayokna batabani adubu ekhoiga mayokna ba haibasidi nakoi sire haina khallo gas wahai sing se haibulu rapu matamda mahak lepangam duna turakhi magna chensin duna mahapu sogalami jesisu gas ki manakta chensilaktuna mabu tutuna ba sogalami magna hari yare hojikti channa ba tawrasi hajuna makhoi uhum tamna thorakhi asomdana mafam aduda leiriba miyoi sing aduna magi angamba paisa sana lupa puduna chenthongnaraki apam car thauduna mayumda chenaki mike jesi amadi gas makoi humsu mafam adudagi chakhinaba gari thirami mike na gas pu gari manungda changhalle aduga jesi nangsu car manungda tongo yamna thuna mafam asidagi chakhinaba tawrasi tanja asida iladio gi mi ama thoraktuna mike ta nomaina kablaki jesi na amuk hanna nupa aduda nomaina kapki hanjin nomai kapnaraba matungda nupa ado jesi na hatki mathangda soklaba magna jesi dhari jesi ekhoi bumpham asidagi puro yum yongnaba masigi matungda jesi na car ado yangna thauduna mafam adudagi chakhi asomdana godown achoba amada 10 khanduna doctor mayam amadi nurse kharana emergency treatment gi damakta achoba surgery amadi operation phawba tawba yagadaba medical camp ama semduna lerami tanja asida doctor du call ama lakhi masigi matungda doctor adun hairi makhoi lakle harag makhoi mayam hathu mapanda stretcher bed pujuna chethongna rakhi alapada horon khongduna jesina car yamna kana thawjilakhi masigi matungda doctor amadi nurse singna gas pu bed ta hapjuna thangali doctor aduna gas ki maya da hida kapsinki aduga gas pu makhoina semduna thamleba medical camp aduda hathu pusingi car manungda nomoina panduna lehoriba mic ki di kanamtana camp ta hairamde matawasida jesina yamna sauna laurai mafam asida su asokpami ama leiri adubu kanamtana khumnamde medical camp manungda na gas ki hu yawraba i singdo
blood transfusion tꯧduna ising dudagi hudo lauthoklammi Jesse amasung Mike chu ngamda medical camp manungda changlakhi Jesse na kana lawi asopa amasu sidaleri mabu kalu gas pu treatment toriba doctor adun harai aigi toloba se table asida leiba nupa asina pibani haiduna adum treatment tawi adubu Jesse da hanna phawa yenglakide asomdana Walter na matumda match humduna lerami adubu mabu taishana kushen senaduna leiri Walter na thabak lorapa matamda hangai cartel gi manakta chakhiba singdudi halakrabra taishan camp ta kumlamde Walter na amuk shaun harai Jesse da kaiguma phatanungda thoklaba ai amuk hanna mafam asida match sungani hanadi khalunu madui matungda aini kaitoropoge haibadasu nakoina met pena yengu Tyson came to Haramde, Sumbal over matching a do Puduna Chaki, Matawashida Walter and Tyson Tanadun Hiraki, Gusky Pamadus and Lopalora, Hang Pama to the Chalosi Haduna Kan Tashilakle, I cannot travel some Hami Topa Magasakani Hari, Agiwa say Gustam Teo Halu, Adobu Tyson came to Haram than Adum Chaki, Matangas in that Walter Amadi Hang, Gusky Fam the Lalami. Alapama Pamada, Carmen the Famduna Hingna, Torvin Tanduna Gusky Farm to the Katori Haba Yinglami, Walter Hari, Nana Chinaba Port, Jay Ubra, Hang came to Woody Hari, Walter Nam Hari, Adudi came to let Amaro Muhanaba Torosi, who highest the Hing Hari, Kadarogan and Botala Silas Harris and Tabakle Ubra. Walter na wala talk to na hari mapam masida sumpam duna lebase ay am na boring jure nang nagkari matang kari step to guni habado khangningi maram aduna ni enno da hari base heng na hari mathangi step hababu mapam masida kai dawri kana la I habado kumna sena asini nahak phamlaba matungda Walter hangla I cartel gidi kari paulege hajukan se khabar yam to ne yawi heng na hari kaisu chodok panate adobu Mexico da cartel amagi manungda yamna akan mamongda nomai kamna ki habe paudi lei mapam adu asibak changtana pumchai chai tuna lehawi hainari cartel history da Nomada, Adu Yamna mi had Pase Handaki in Hanbanisu Hinari. Hang Namakatari, Walter Nangi Maida Taribata from Maduna Kamdoriba, Walter High, I Masi Maram that no one the whining day. Hang Hari, Walter Ibani say, it's in an Magna Travesu, Imung Manuni, Maramaduna, Nanga Piangang the hiding the Wado, and on the Hayu, Agisu, and Piangang the Highway at the Wakayama, no on the High Vicini. Aikoy ani gidi aikoy ani natana atopa kanaso letrabani maramaduna ay maram dasu nang nang pamtoi nangi maram dasu ay nahay pamtoi Walter na sound hari ay na kari tauri ay na tawa tabak sing amadi kari maram gi tauri bano habasi nangon da explain to pamtokte ay isa itomda ay na tauri tabak se kari maram gi tauri bano haiba mi kudimakta haiba pamde heng Walter gi matawasida haifam khanglamde maramaduna tumina lerami Asomdana medical care manungda gas ki condition ado khara stable oiraba matungda doctor amadi nursing na Mike tegi nawe maru ado lothokle Mike su recovery de leire Mike I yamna thokiba maramna mangonda I kaplami Jessina doctor adu hangi Mike I se konagadra bottle ama kapshira doctor adu na I refrigerator manungda I yauribani Jessini ingang na hai refrigerator dagi bottle adu aina lothu haibra doctor adu na su hoi aduna ingitarami Jessina refrigerator adu dagi Mike I lothokpa lai mahang na changlakpa matamda refrigerator manung aduda makhoi ahumaki I sing ado marang kaina lerami Mike Jesse amadi gas makhoi tongan ba section khaidok I sing ado watana bathamlami tauram liba matawasi ubada Jesse di yamna ngalami tanja sida doctor adu na hairi Nang Jesse natra nangi blood group se A negative ni chumiko Jesse ni ingang na hari ai di khangdi doctor aduna nokla dun hari Jesse nangi blood group A negative ni nang sei ko mga sure kg 70 lumi adugo 180 cm wangi nang ni sa chai churup thai ganja thai adugo nangi na sada kaisu anaba leite nangonda sumna tagi erythromycin hairiba antibiotic asi nongonda allergic oi masina taba nongonda kaisu problem leite Jesse ni yam nangak na hari nang kamdong na ai gi maramda asukup na khanglibano doctor adugi mi adu da khanglei Jesse masi puno magase kanana plan tawduna thanamni bano haibase Jesse masam tumta sonjai gas na masi puno khana degi thawang tawduna thanamba oire ko tanja sida gas thorai aduga hairi Jesse ibani chanaba tawrasi Jesse na hai makti kamdawa doctor aduna hai makti fibam khara luri ma I yamna thokiba maramna mafam masidagi thangduna atopa mafam ma chatpa matamda khara problem legan Mike nang sai don iladio ge maktagi lothokiba lik adu gas na Mike ki pocket tagi lothui aduga hari Mike ki damakti kaisu khalunu mana hek leng bu khotpa yaba matamda Mike na yumda halaknabagi damakta aina sungsoi soituna sem sangani gas na don iladu unaba lakpa matamda chasen khiba guli aduna maram oiraga gas hojik phawba hingduna leribani gas amadi Jesse mayumda hadana ba thorakpa haurai Jesse na hai ngasai gi dumaina ekhoi beloba plan la oidra gas na hai America dagi Mexico da chatke harabadi yamela na chatpa yai adubu kai gumba Mexico dagi America da lake haba tarabadi sumna khaki lambi ama khaktang lei madu da chattaba yade security check tarbu mutung da changba natana upai leite maramaduna mayamna chatnaba lambi sida adum chatpa tabani Jesse na hai akoina chattara lambi se yam di sangi nang chatpa ngamgadoribra
ꯒꯁꯅ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯉꯝꯒꯅꯤ ꯖꯦꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯎꯠꯈꯤꯕ ꯅꯪꯒꯤ ꯅꯊꯧꯅꯥꯅ ꯔꯤꯡꯖꯦꯜ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯑꯩꯒꯤ ꯂꯦꯕ ꯑꯗꯨ ꯆꯂꯥꯏꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯅꯪꯗꯤ ꯑꯩꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨ ꯅꯁꯥ ꯅꯇꯣꯝꯇ ꯆꯂꯥꯏꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯤꯕ꯭ꯔꯥ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯄꯩꯁꯥ ꯈꯔ ꯄꯤꯔꯣ ꯑꯗꯨꯒ ꯃꯥꯕꯨ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯣ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯒꯁꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯋꯥꯜꯇꯔꯕꯨ ꯊꯥꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯖꯦꯁꯤꯅ ꯍꯥꯏ ꯅꯪꯅ ꯋꯥꯜꯇꯔ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯦꯠꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯕ ꯋꯥꯗꯣ ꯑꯩ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯩꯁꯨ ꯋꯥꯈꯜ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯩ ꯊꯤꯗꯣꯛꯄ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯦꯁ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯇꯥꯅꯤꯡꯂꯝꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒ ꯌꯥꯝꯅ ꯆꯤꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯄꯥꯝꯂꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯁ꯭ꯀꯥꯏꯂꯔꯗꯤ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯒ ꯄꯩꯁꯥꯁꯨ ꯇꯤꯡꯕ ꯀꯦꯁꯁꯨ ꯑꯗꯨꯝ ꯆꯦꯟꯅꯕ ꯇꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯦꯠ ꯁ꯭ꯀꯥꯏꯂꯔ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯡ ꯊꯤꯜꯂꯛꯈꯤ ꯇꯦꯠꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁ꯭ꯀꯥꯏꯂꯔꯕꯨ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯥꯏꯂꯔꯁꯨ ꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯦꯠ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯠꯅ ꯍꯥꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯋꯥꯜꯇꯔꯅ ꯖꯨꯋꯥꯔ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯃꯄꯥꯜ ꯆꯥꯔꯦꯅꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯅꯪ ꯀꯦꯁ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯠꯅ ꯁ꯭ꯀꯥꯏꯂꯔꯗ ꯆꯦꯛ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯧꯕ ꯉꯝꯃꯣꯏ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯐꯕ ꯄꯩꯁꯥ ꯅꯠꯇꯦ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯅꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯖꯤꯟꯅꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯒꯤ ꯄꯩꯁꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯃꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯁꯤ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯒꯤꯗꯤ ꯅꯠꯇꯦꯅꯦ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡꯁꯤꯡ ꯑꯗꯨ ꯅꯪ ꯅꯇꯣꯝꯗꯒꯤ ꯑꯣꯏꯅꯤꯡꯕꯗꯒꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯁꯨꯍꯟꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯀꯥꯏꯅ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯁꯦ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯅꯤ ꯃꯗꯨꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯦꯛꯁ ꯑꯁꯤ ꯊꯤꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯖꯦꯜꯗ ꯂꯩꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯊꯤꯒꯠꯄ ꯍꯧꯔꯛꯂꯅꯤ ꯃꯊꯪ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯁꯨ ꯌꯧꯔꯛꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯃꯁꯤꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯇꯦꯠꯅ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯒꯦꯔꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯅ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯦ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯦꯡꯛꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯃꯨꯠꯈꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯅ ꯀꯝꯗꯧꯗꯣꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯏꯁꯨꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯍꯟꯕ ꯉꯝꯂꯔꯣꯏ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯇꯦꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯁꯨ ꯈꯪꯂꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯇꯦꯠꯅ ꯄꯩꯁꯥ ꯄꯤꯊꯣꯛꯅꯤꯡꯗꯗꯨꯅ ꯇꯥꯠ ꯄꯥꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯂꯨꯄꯥ ꯀꯔꯣꯔ 10 ꯑꯁꯤꯅ ꯅꯪꯒꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯦꯝꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯂꯨꯄꯥ ꯀꯔꯣꯔ 10 ꯑꯁꯤ ꯂꯧꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯔꯣꯔ 10 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯔꯛꯂꯕꯗꯤ ꯅꯪ ꯂꯧꯒꯅꯤ ꯑꯁꯤꯔꯥ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯄꯩꯁꯥ ꯄꯤꯔꯁꯨ ꯑꯩꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯁꯤꯡꯗꯣꯛꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯇꯦꯛꯁ ꯊꯤꯕ ꯊꯤꯗꯕ ꯀꯩꯝꯇ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯅꯪꯒꯤ ꯕ꯭ꯂꯦꯛ ꯃꯅꯤꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯇꯦꯠꯀꯤ ꯃꯐꯝꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯄ꯭ꯔꯣꯄꯔꯇꯤ ꯀꯩꯁꯨ ꯂꯩꯇꯦ ꯄꯩꯁꯥ ꯂꯥꯛꯅꯕ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯖꯦꯜꯗ ꯂꯩꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯟꯗ ꯂꯩꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯂꯩꯔꯤ ꯃꯆꯥꯁꯨ ꯂꯩꯔꯤ ꯃꯆꯥ ꯁꯦꯝꯒꯗꯕꯁꯨ ꯂꯩꯔꯤ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯦꯁꯄꯦꯛ ꯑꯗꯨꯁꯨ ꯀꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯇꯦꯠꯁꯨ ꯈꯪꯉꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯥꯏꯂꯔꯕꯨ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯗꯨꯅ ꯊꯝꯂꯒ ꯁ꯭ꯀꯥꯏꯂꯔꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯕꯗꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯁꯦ ꯁ꯭ꯀꯥꯏꯂꯔꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠ ꯑꯃꯗꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯇꯦꯠꯇ ꯄꯩꯁꯥ ꯄꯤꯕ ꯇꯥꯕꯅꯤ ꯇꯦꯠꯅ ꯉꯁꯥꯏ ꯄꯤꯔꯛꯄ ꯆꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯇꯦꯠ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯗꯣꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯀꯥꯔ ꯃꯥꯔꯁꯤꯗꯤꯁ ꯑꯁꯤ ꯂꯩꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯔꯝꯗꯤ ꯄꯩꯁꯥ ꯑꯗꯨ ꯅꯪꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯨꯗꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯈꯪꯂꯕꯅꯤꯅ ꯀꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯗꯣꯛꯂꯨꯔꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯀꯥꯔ ꯑꯍꯟꯕꯁꯤꯕꯨ ꯀꯝꯗꯧꯅ ꯌꯣꯟꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯂꯛꯀꯅꯤ
ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ ꯇꯦꯠ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯉꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯟꯀꯝ ꯇꯦꯛꯁꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯀꯣ ꯁꯤꯡꯗꯣꯛꯀꯣ ꯍꯥꯏꯔꯒ ꯁ꯭ꯀꯥꯏꯂꯔꯅ ꯇꯦꯠꯅ ꯄꯤꯔꯛꯂꯤꯕ ꯆꯦꯛ ꯑꯗꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁ꯭ꯀꯥꯏꯂꯔ ꯃꯇꯣꯝꯗ ꯀꯥꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯜꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯜ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯦꯛꯇꯔꯅ ꯂꯩꯔꯤꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯗ ꯒꯁ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯛꯇꯔ ꯀꯝꯗꯧꯔꯤꯕꯒꯦ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯒꯁꯅ ꯍꯦꯛꯇꯔꯒꯤ ꯃꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯃꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯗꯣꯟ ꯏꯂꯤꯌꯥꯗꯤꯑꯣꯒꯤ ꯉꯛꯁꯝꯗꯒꯤ ꯊꯗꯠꯇꯨꯅ ꯄꯨꯔꯛꯄ ꯂꯤꯛ ꯑꯗꯨ ꯎꯠꯂꯝꯃꯤ ꯍꯦꯛꯇꯔ ꯃꯥꯅ ꯎꯔꯤꯕꯗꯣ ꯊꯥꯖꯔꯝꯗꯦ ꯌꯥꯝꯅ ꯆꯤꯡꯅꯅ ꯌꯦꯡꯉꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯗꯣꯟ ꯏꯂꯤꯌꯥꯗꯤꯑꯣ ꯑꯃꯗꯤ ꯃꯥꯒꯤ ꯗ꯭ꯔꯒꯀꯤ ꯗꯤꯂꯔꯁꯤꯡ ꯑꯝꯇ ꯍꯤꯡꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯦꯛꯇꯔ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯁꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯒꯁꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯖꯦꯁꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯖꯦꯁꯤ ꯎꯕꯗ ꯍꯦꯛꯇꯔ ꯃꯈꯥ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯁꯤꯗ ꯒꯁꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯣ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯁꯤ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯇꯨꯀꯣ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒꯅꯦ ꯍꯦꯛꯇꯔ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤꯕ ꯅꯪꯒꯤ ꯁꯥꯒꯩ ꯁꯂꯥꯃꯥꯡꯀꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯁꯂꯥꯃꯥꯡꯀꯥ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯑꯁꯤꯗ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥꯒ ꯅꯪꯒ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯅꯨꯄꯥ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯛꯇꯔ ꯅꯪꯅ ꯁꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯥꯒꯩ ꯁꯂꯥꯃꯥꯡꯀꯥ ꯍꯥꯏꯕꯁꯦ ꯃꯨꯠꯀꯗꯧꯔꯕꯅꯤ ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯑꯃꯗꯤ ꯋꯥꯜꯇꯔ ꯑꯃꯨꯛꯀ ꯍꯟꯅ ꯒꯁꯀꯤ ꯐꯥꯔꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯈꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯀꯥꯔ ꯋꯥꯁꯅꯤ ꯀꯩꯅꯦ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯥꯏꯔꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯆꯤꯟꯗꯦꯗ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯥꯔꯇꯦꯜꯒꯤ ꯄꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯧꯗꯣꯛ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯁꯦꯟ ꯇꯦꯔꯤꯇꯔꯤ ꯃꯨꯟꯅꯕꯗꯒꯤ ꯊꯣꯛꯄ ꯋꯥꯔꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯥꯔꯇꯦꯜꯒꯤ ꯃꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯉꯁꯤꯗꯤ ꯒꯁꯀꯤ ꯐꯥꯔꯝꯗ ꯆꯠꯂꯒꯨꯝꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯒꯁꯀꯤ ꯂꯣꯟꯗ꯭ꯔꯤꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯐꯤ ꯁꯨꯕꯝ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯆꯤꯡꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯁꯤ ꯋꯥꯜꯇꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯂꯣꯟꯗ꯭ꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯂꯣꯟꯗ꯭ꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯣꯟꯗ꯭ರಿ ꯅꯠꯇꯦ ꯒꯁ ꯑꯃꯗꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯗꯨꯀꯥꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯗꯅ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯋꯥꯜꯇꯔꯁꯨ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯕꯗ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗꯤ ꯖꯔꯃꯅꯤꯗ ꯂꯩꯕ ꯀꯝꯄꯅꯤꯅꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯛꯈ꯭ꯔꯕ ꯐꯤ ꯁꯨꯐꯝ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯒꯁꯀꯤ ꯐꯥꯔꯝ ꯑꯗꯨꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯂꯤꯉꯩꯗ ꯐꯥꯔꯝ ꯑꯗꯨꯗ ꯃꯦꯠ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯈꯤꯕꯗꯨ ꯎꯍꯧꯗꯕ ꯇꯥꯔꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯒꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯑꯦꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯀꯩꯝꯇ ꯄꯤꯈꯤꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯦꯜ ꯑꯃꯗꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯒꯁ ꯑꯃꯗꯤ ꯒꯦꯜꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯦꯜꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯒꯁꯀꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯒꯁ ꯑꯃꯗꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯐꯤ ꯁꯨꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯒꯦꯜ ꯃꯦꯗ꯭ꯔꯤꯒꯦꯜ ꯑꯃꯗꯤ ꯒꯁ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯔꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯂꯣꯟꯗ꯭ꯔꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯡꯗ ꯎꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯈꯥꯝꯃꯨ ꯋꯥꯜꯇꯔꯅ ꯂꯝꯕꯤ ꯈꯪꯗꯕ ꯁꯥꯖꯤꯟꯅꯗꯨꯅ ꯀꯥꯔ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯋꯥꯜꯇꯔ ꯍꯦꯟꯗꯣꯛꯑꯦꯅꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯃꯥꯜꯂꯨꯔꯦ ꯍꯥꯏꯖꯤꯜꯂꯤ ꯋꯥꯜꯇꯔꯁꯨ ꯈꯪꯂꯦ ꯃꯥ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯃꯥꯏꯛ ꯒꯁꯇ ꯄꯥꯎ ꯄꯤꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯀꯩꯒꯨꯝꯕ ꯍꯦꯡꯅ ꯐꯤ ꯁꯨꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯉꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯠ ꯁꯨꯡꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯍꯦꯡꯅ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯗꯤ ꯋꯥꯜꯇꯔꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯜꯇꯔꯅ ꯃꯥꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨ ꯁꯣꯔꯣꯛꯇ ꯐꯩꯅ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯥꯛꯂꯝꯕ ꯀꯥꯔ ꯑꯃꯅ ꯋꯥꯜꯇꯔꯒꯤ ꯀꯥꯔꯗ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯐꯃꯨꯡ ꯑꯃꯗ ꯕꯦꯟꯗꯦꯖ ꯃꯌꯥꯝ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯥꯗꯤ ꯃꯉꯛꯇ ꯌꯩꯁꯟꯈꯤꯕꯒꯤ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔꯁꯨ ꯂꯥꯛꯂꯦ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯍꯦꯡꯅ ꯂꯥꯛꯅꯔꯛꯏ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ ꯋꯥꯜꯇꯔ ꯐꯛꯂꯥꯡꯗ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯨꯅꯤ
ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯦ ꯑꯩꯗꯤ ꯃꯥ ꯂꯥꯛꯄ ꯁꯨꯡꯎ ꯎꯍꯧꯗ꯭ꯔꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯎꯍꯧꯗꯕꯅꯤ ꯑꯩꯗꯤ ꯀꯥꯔꯗꯣ ꯂꯥꯛꯄ ꯌꯥꯝꯅ ꯂꯥꯞꯄꯤꯉꯩꯗꯒꯤ ꯎꯔꯦ ꯅꯪꯅ ꯐꯖꯅ ꯌꯦꯡꯗꯕꯩꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯑꯁꯤ ꯑꯅꯥ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯁꯤꯅ ꯐꯔꯕꯅꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯍꯦꯡꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯇꯧꯔꯅꯨ ꯑꯗꯨꯒ ꯍꯦꯡ ꯅꯪꯁꯨ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯋꯥꯜꯇꯔ ꯍꯧꯔꯒ ꯆꯠꯀꯅꯨ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯗ ꯁꯣꯜꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯑꯣ ꯑꯩ ꯇꯥꯕꯗꯤ ꯌꯥꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯇꯦꯠꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯥꯔꯝ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯄꯥꯝꯃꯕ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯧ ꯑꯗꯨꯒ ꯇꯦꯠꯇ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯗꯤ ꯇꯧꯒꯅꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯨꯞꯅꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯑꯗꯣ ꯃꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯆꯦꯛ ꯑꯃ ꯄꯤꯗꯨꯅ ꯁꯤꯡꯗꯣꯛꯍꯟꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯅ ꯀꯥꯔ ꯋꯥꯁ ꯂꯩꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯁꯣꯜꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯒ ꯇꯦꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯇꯦꯠꯅ ꯍꯥꯏ ꯀꯩ ꯂꯩꯔꯦ ꯅꯣꯏ ꯀꯅꯥꯅꯣ ꯄꯨꯂꯤꯁ ꯁꯥꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟꯕꯅꯤ ꯃꯥꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯕꯅꯤꯀꯣ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯎꯍꯟꯒꯨꯝꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯦꯠ ꯅꯪꯒꯤ ꯆꯦꯛꯕꯨꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯅꯪꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯑꯝꯇ ꯏꯔꯛꯎ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯌꯥꯝꯅꯗꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯇꯧ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯇꯦꯠꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯁ꯭ꯀꯥꯏꯂꯔꯅ ꯊꯥꯔꯛꯄ ꯃꯤꯔꯥ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁ꯭ꯀꯥꯏꯂꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯁ꯭ꯀꯥꯏꯂꯔꯗꯣ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯛꯇꯨ ꯈꯛꯇꯪ ꯁꯥꯏꯟ ꯇꯧꯔꯛꯎ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯠꯇ ꯅꯝꯗꯨꯅ ꯆꯦꯛ ꯑꯗꯨ ꯁꯥꯏꯟ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯂꯣꯏꯔꯦ ꯅꯪꯒꯤꯗꯃꯛꯇ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯦꯛ ꯑꯁꯦ ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯁꯪꯗꯨꯅ ꯂꯩꯒꯅꯤ ꯅꯪꯅ ꯏꯔꯤꯕ ꯆꯦꯛ ꯑꯁꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯆꯦꯛ ꯑꯁꯤ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯨꯄꯥ ꯑꯁꯤꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯇꯦꯠꯇꯤ ꯂꯦꯝꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯁꯤ ꯄꯤꯊꯣꯛꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯀꯥꯔꯄꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯊꯨ ꯆꯦꯟꯕ ꯃꯇꯝꯗ ꯅꯥꯟꯊꯨꯔꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯄꯨꯗꯨꯗ ꯃꯀꯣꯛꯅ ꯌꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯠ ꯃꯆꯤ ꯂꯦꯟꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯃꯦꯠ ꯁꯨꯡꯐꯝꯗ ꯂꯥꯛꯏ ꯋꯥꯜꯇꯔꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯦꯕꯣꯔꯦꯇꯔꯤ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯇꯥꯏꯁꯟꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯕ ꯀꯅꯥꯅ ꯃꯦꯠ ꯁꯨꯡꯂꯝꯕ ꯌꯥꯎꯕꯒꯦ ꯇꯥꯏꯁꯟꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ 4 ꯅꯪ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯂꯦꯞꯀꯗ꯭ꯔꯥ ꯋꯥꯜꯇꯔ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯃꯦꯠ ꯁꯨꯡꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯥꯏꯁꯟ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯆꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯖꯦꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯖꯦꯁꯤꯅ ꯍꯥꯏ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯅꯕ ꯋꯥ ꯑꯝꯇ ꯂꯩꯇꯦ ꯋꯥꯜꯇꯔꯅ ꯍꯥꯏ ꯖꯦꯁꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯖꯦꯁꯤꯅ ꯋꯥꯜꯇꯔꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯔꯛꯈꯤ ꯋꯥꯜꯇꯔꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯑꯩ ꯌꯥꯎꯗꯅ ꯅꯇꯣꯝꯗ ꯃꯦꯠ ꯁꯨꯡꯉꯤ ꯍꯥꯏꯕꯁꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯨꯡꯉꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯖꯦꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯒꯁꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯩ ꯍꯥꯠꯇꯣꯛꯑꯒ ꯑꯩꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯖꯦꯁꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯒꯁꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯍꯦꯡꯇꯣ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯁꯨꯡꯐꯝꯗ ꯄꯨꯔꯛꯈꯤꯕꯗꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯥꯏꯖꯩ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯃꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ ꯋꯥꯜꯇꯔꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯖꯦꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯖꯔꯛꯈꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯈꯤꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯑꯩꯕꯨ ꯑꯦꯁꯤഡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯔꯦꯜ ꯑꯃꯗ ꯁꯤꯅꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯒ ꯖꯦꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯜꯇꯔ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯏꯁꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯥꯏꯁꯟꯅ ꯇꯦꯖꯔ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯋꯥꯜꯇꯔꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯔꯝꯃꯤ ꯋꯥꯜꯇꯔ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯇꯥꯏꯁꯟꯅ ꯍꯟꯖꯤꯟ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯔꯝꯃꯤ ꯋꯥꯜꯇꯔꯗ ꯃꯊꯪꯗ ꯋꯥꯜꯇꯔ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯁ ꯂꯥꯛꯂꯦ ꯒꯁꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ
ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯦꯠ ꯁꯨꯡꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯃꯐꯝꯗꯁꯨ ꯂꯥꯛꯀꯅꯨ ꯃꯦꯠ ꯁꯨꯡꯐꯝꯗꯁꯨ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯅ ꯅꯪ ꯅꯄꯨꯟꯁꯤ ꯑꯗꯨꯗ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯖꯦꯁꯤꯒ ꯋꯥ ꯑꯝꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯖꯦꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯃꯁꯥ ꯅꯦꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯒꯁꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯋꯥꯜꯇꯔꯗ ꯌꯦꯡꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯋꯥꯜꯇꯔꯅ ꯃꯈꯨ ꯄꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯕꯨ ꯍꯥꯠꯇꯣꯏꯔꯣ ꯋꯥꯜꯇꯔꯅ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯗꯕꯗꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗꯕꯒꯤꯅꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯖꯦꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤꯗꯃꯛꯇ ꯃꯦꯠ ꯁꯨꯡꯂꯣꯏ ꯒꯁ ꯅꯪꯅ ꯖꯦꯁꯤꯗ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯅꯗꯨꯅ ꯖꯦꯁꯤ ꯏꯕꯥꯅꯤ ꯃꯔꯛꯇ ꯁꯥꯎꯅꯅꯕ ꯁꯤꯟꯈꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤ ꯖꯦꯁꯤꯅ ꯑꯩꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯂꯩꯔꯤ ꯖꯦꯁꯤꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯗ꯭ꯔꯤ ꯒꯁꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯍꯥꯠꯄꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯖꯦꯁꯤꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯖꯦꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯍꯦꯡ ꯁꯦꯟꯅꯒꯦ ꯍꯦꯡꯅ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯗꯥꯏꯇ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯡꯇ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯡꯇ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪꯗ ꯁꯣꯜꯕ ꯇꯧꯕ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯔꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯑꯌꯦꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯃꯗꯤ ꯍꯦꯡ ꯑꯃꯨꯛꯇꯪꯗ ꯑꯩꯅ ꯍꯥꯠꯄ ꯌꯥꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯅꯪꯒꯤ ꯅꯨꯄꯤ ꯁ꯭ꯀꯥꯏꯂꯔ ꯍꯥꯠꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯣꯂꯤꯕꯨꯁꯨ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯃꯔꯨꯚꯨꯃꯤ ꯑꯗꯨꯗ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯋꯥꯜꯇꯔ ꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯒꯁꯅ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯁꯣꯝꯗꯅ ꯇꯦꯠꯀꯤ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯣꯜ ꯅꯣꯛꯇꯣꯏꯔ ꯀꯞꯇꯣꯏꯔ ꯈꯪꯂꯝꯗꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯆꯦꯛ ꯑꯗꯨꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯥꯈ꯭ꯔꯕꯅꯤ ꯑꯁꯤꯅ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯜꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯜꯇꯔ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯃꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯃꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯒꯁꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯜꯇꯔ ꯅꯪꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯅꯁꯛ ꯅꯃꯤꯡ ꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯄꯨꯂꯞ ꯇꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯄꯨꯂꯤꯁꯅ ꯁꯣꯛꯄ ꯉꯝꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯔꯤꯛꯁ ꯌꯥꯝꯅ ꯆꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯈꯣꯏ ꯃꯤ 5ꯒꯤ ꯊꯥꯔꯒ ꯄꯨꯂꯞꯅ ꯂꯨꯄꯥ ꯀꯔꯣꯔ 50 ꯍꯦꯟꯅ ꯆꯪꯒꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯩ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯝꯃꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯒꯗꯕ ꯀꯣꯗ ꯑꯗꯨ ꯑꯩꯅ ꯆꯦ ꯑꯁꯤꯗ ꯏꯔꯒ ꯂꯩꯔꯕꯅꯤ ꯅꯪꯅ ꯀꯣꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯥꯟꯅ ꯄꯦꯛ ꯇꯧꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯄꯩꯁꯥꯁꯤꯡꯗꯣ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯀꯣ ꯋꯥꯜꯇꯔ ꯀꯥꯏꯅꯔꯁꯤ ꯆꯠꯂꯣꯀꯣ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪ ꯄꯨꯂꯤꯁꯇ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯃꯗꯨꯗꯤ ꯒꯁꯅ ꯍꯦꯡꯄꯨ ꯍꯥꯠꯄ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯝꯇꯪ ꯋꯥꯔꯅꯤꯡ ꯇꯧꯕꯤꯌꯨ ꯃꯈꯣꯏꯗ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯊꯝꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯨꯄꯥ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯗꯣꯔꯤꯕꯅꯤ ꯑꯩ ꯀꯝꯗꯧꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯑꯩ ꯒꯁꯀ ꯌꯦꯛꯅꯕ ꯃꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏ ꯅꯪ ꯅꯁꯛ ꯅꯃꯤꯡ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯁꯛ ꯂꯣꯠꯂꯒ ꯇꯧ ꯍꯥꯏꯕꯅꯤ ꯒꯁꯅ ꯀꯩꯁꯨ ꯈꯪꯂꯣꯏ ꯑꯩꯗꯤ ꯍꯦꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅꯇ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯁꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯁꯣꯜ ꯑꯝꯇ ꯆꯥꯟꯕꯤꯗꯨꯅ ꯍꯦꯡꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯍꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯕꯅꯤನ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯅꯪ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯦꯡꯁꯦ ꯒꯁꯅ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯥꯔꯇꯦꯜꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯡ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯔꯇꯦꯜꯅ ꯃꯃꯥꯡꯗ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯨꯛ ꯍꯦꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯃꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯜ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ 1ꯒꯤ ꯃꯇꯨꯡꯗ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯜ ꯑꯗꯨ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ
ꯀꯝꯅ ꯍꯥꯊꯨ ꯊꯣꯛꯈꯤ ꯋꯥꯜꯇꯔꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯏ ꯁꯣꯜ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯍꯥꯊꯨ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯣꯠꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯩꯁꯥ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯣꯔ 50 ꯁꯨꯔꯝꯗ꯭ꯔꯦ ꯄꯩꯁꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯈꯠꯂꯕ ꯁ꯭ꯀꯥꯏꯂꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯀꯩꯗꯧꯔꯕꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯐꯤꯔꯣꯜ ꯂꯣꯝꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯗꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯁ꯭ꯀꯥꯏꯂꯔ ꯋꯥ ꯈꯨꯝꯂꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯄꯩꯁꯥꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯇꯦꯠꯇ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯦꯠꯇ ꯄꯤꯈꯤꯕꯅꯤ ꯋꯥꯜꯇꯔ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯇꯦꯠꯇ ꯋꯥꯜꯇꯔ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯌꯥꯝꯅ ꯍꯧꯅ ꯑꯉꯥꯎꯕꯗꯧꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨ ꯑꯃꯨꯛ ꯊꯣꯛꯂꯔꯦ ꯀꯥꯔꯇꯦꯜꯅ ꯑꯃꯨꯛ ꯍꯟꯅ ꯍꯦꯡ ꯍꯥꯠꯄ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯉꯝꯗꯣꯏꯁꯦ ꯃꯦꯁꯦꯖ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯀꯥꯏꯂꯔ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯋꯥꯜꯇꯔꯅ ꯑꯉꯥꯎꯕꯗꯧꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯏꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ